ꯁꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ 이ꯆꯤꯟ 이나ꯎ ꯃꯌꯥꯝ 이ꯆꯤꯟ 이나우 መያም mayam komen support like done. Thank you. Sudah support Tobio. Ma'am, sino charging channel bro? Ma'am, ingdamda kamay tauri. Jam na ingi ko. Ay di. Sumpo untuk sali mo. Ma'am, support Tobio. Ay di ingdamda hudu sino ma'am. Masi isay chalubuda halagpada ma'am na. Nurumpare. Ma'am, support Tobio. Jadi tahu anu tengah siswa. Ah ini. Ini kau sudah kotor soal ini. Coba. Ma'am, support. Ma'am, kena lagi.
ꯑꯕꯤꯁꯦꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯧꯕꯁꯤ ꯀꯩꯅꯣ ꯉꯁꯥꯏ ꯅꯪ ꯑꯣꯖꯥ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯀꯣꯜꯗꯣ ꯑꯦꯛꯁꯦꯞ ꯇꯧꯗꯕꯅꯤ ꯍꯣꯏ ꯌꯥꯔꯒ ꯌꯥꯗꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯆꯥꯔꯦ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯅꯥ ꯐꯥꯗꯅꯣ ꯃꯣꯏꯗꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯕꯤꯁꯦꯛ ꯍꯋꯥꯏ ꯊꯣꯡꯕ ꯋꯥꯎ ꯍꯧꯖꯤꯛ ꯏꯪꯉꯕ ꯑꯂꯨ ꯕꯖꯥ ꯋꯥꯎ ꯑꯣꯖꯥ ꯁꯤꯒꯗꯤ ꯏꯪꯉꯦ ꯅꯣꯏ ꯐꯧ ꯈꯥꯎꯕ ꯍꯧꯔꯕꯣ ꯑꯣ ꯏꯪꯉꯦ ꯑꯣꯖꯥ ꯍꯥꯏꯕ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯏꯪꯉꯦ ꯑꯣꯖꯥ ꯍꯣꯏ ꯀꯁꯥꯔꯗꯁꯨ ꯏꯪꯉꯦ ꯆꯥꯎ ꯆꯥꯎ ꯆꯥꯍꯧ ꯈꯥꯎꯔꯦ ꯑꯣꯀꯦ ꯄꯄꯥꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯑꯕꯤꯁꯦꯛ ꯄꯄꯥ ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯣ ꯇꯧꯗꯦ ꯑꯣꯖꯥ ꯑꯣꯀꯦ ꯑꯦꯝꯃꯥꯅ ꯍꯥꯍꯥꯍꯥ ꯅꯣꯛꯂꯦ ꯇꯨ ꯑꯦꯝꯃꯥꯅ ꯅꯣꯛꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯔꯣ ꯑꯦꯝꯃꯥꯔ ꯂꯥꯏꯛ ꯇꯧꯔꯛꯎꯀꯣ ꯅꯪ ꯌꯥꯝ ꯅꯣꯛꯎ ꯅꯪ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗꯣ ꯉꯁꯥꯏꯗꯤ ꯆꯪꯉꯝꯃꯦ ꯍꯥꯏꯕꯅꯤ ꯖꯥꯗꯅ ꯇꯠꯈ꯭ꯔꯒ ꯇꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯄꯄꯥꯇ ꯍꯪꯉꯦ ꯃꯣꯃꯣꯟꯕꯨ ꯈꯥꯎꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯔꯤ ꯍꯥꯏꯅꯣꯁꯤꯕꯨ ꯃꯃꯥꯅ ꯄꯄꯥꯗ ꯍꯪꯉꯦ ꯃꯣꯃꯧꯕꯨ ꯃꯃꯧꯕꯨ ꯀꯩꯕ ꯈꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯦ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯗꯨꯁꯨ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯤ ꯑꯋꯥꯠꯄꯇꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯁꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯋꯥꯍꯩꯗꯤ ꯅꯥꯜꯂꯤꯍꯦ ꯑꯣ ꯃꯃꯥꯁꯨ ꯁꯥꯎꯅꯨ ꯑꯣ ꯄꯄꯥꯅ ꯃꯁꯥ ꯈꯤꯇꯪ ꯄꯥꯡꯗꯕꯗꯨꯒ ꯄꯄꯥ ꯍꯪꯕꯅꯦ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯃꯃꯥ ꯍꯪꯉꯤꯗꯨꯗꯤ ꯆꯦꯆꯦ ꯍꯪꯉꯤ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯦ ꯄꯩꯁꯥꯅ ꯈꯣꯏꯔꯝꯃꯦ ꯃꯃꯥꯗ ꯖꯦꯖꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯃꯃꯥ ꯀꯥꯎꯗꯦ ꯃꯃꯥ ꯀꯥꯎꯗꯦ ꯃꯃꯥ ꯀꯩ ꯀꯥꯎꯗꯣꯏꯅꯣ ꯑꯦꯝ ꯑꯥꯔ ꯆꯥꯛ ꯆꯥꯔꯕ ꯑꯋꯥꯠꯄꯇꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯅꯤꯡꯕ ꯈꯔ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯋꯥꯠꯄ ꯑꯃꯇꯅꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯇꯅꯤ ꯃꯁꯤ ꯅꯇꯣꯝꯇ ꯅꯠꯇꯦ ꯑꯦꯝ ꯑꯥꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯦꯝ ꯑꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯜꯕꯤ ꯌꯦꯡꯉꯦ ꯋꯥꯎ ꯄꯄꯥꯕꯨꯁꯨ ꯃꯃꯥꯕꯨꯁꯨ ꯖꯩ ꯖꯩ ꯀ꯭ꯔꯤꯁꯅ ꯀꯣꯃꯦꯟ ꯅꯦꯠ ꯁꯌꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯅꯣꯛꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯦꯝ ꯑꯥꯔ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗ ꯑꯝꯇꯪ ꯀꯧ ꯃꯥ ꯆꯥꯛ ꯆꯥꯔꯤꯕ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯑꯦꯝ ꯑꯥꯔ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ
ꯍꯪꯒꯥꯝ ꯊꯣꯡꯕ꯭ꯔꯥ ꯀꯨꯂꯨꯋꯥꯏ ꯊꯣꯡꯕ꯭ꯔꯥ ꯀꯔꯤ ꯊꯣꯡꯉꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯪꯒꯥꯝ ꯆꯥꯕ꯭ꯔꯣ ꯀꯨꯂꯨꯋꯥꯏ ꯆꯥꯕ꯭ꯔꯣ ꯑꯣꯖꯥ ꯏꯁꯩꯁꯦ ꯈꯣꯟ ꯁꯦꯝꯕꯗ ꯇꯧꯒꯗꯕ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯈꯣꯟꯗꯨꯗꯤ ꯅꯪꯅ ꯁꯦꯝ ꯇꯥꯕꯅꯤꯗꯅ ꯅꯪꯒꯤ ꯈꯣꯟꯗꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯅꯪꯅ ꯁꯦꯝꯗꯣꯏꯃꯤ ꯅꯪꯅ ꯆꯥꯛ ꯆꯥꯔꯒ ꯍꯥꯎꯔꯒ ꯅꯪꯅ ꯍꯥꯎꯗꯣꯏꯅꯤ ꯑꯣꯖꯥꯅ ꯍꯥꯎꯗꯣꯏ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯩ ꯑꯣꯏꯔꯥꯏꯕꯗ ꯏꯀꯥꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯈꯣꯟ ꯊꯣꯛꯀꯅꯤ ꯑꯦꯃꯥꯟ ꯑꯃꯗ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯅꯦꯠ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯅꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯅꯈꯣꯟꯗꯨꯗꯤ ꯅꯪꯅ ꯁꯦꯝꯒꯗꯕꯅꯤ ꯑꯣꯖꯥꯅ ꯁꯦꯝꯒꯗꯧ ꯅꯠꯇꯦ ꯀꯔꯤ ꯃꯌꯥꯝꯅ ꯇꯧꯁꯟꯕ ꯇꯧꯁꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯁꯨꯝ ꯇꯧ ꯍꯥꯏꯗꯣ ꯇꯧꯔꯦ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯀꯥꯏ ꯌꯥꯅꯤ ꯍꯥꯏꯒꯦ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯦꯞꯄ ꯌꯥꯗꯦ ꯂꯥꯎꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯃꯣꯟꯀ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯅꯪꯅ ꯁꯦꯝꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯈꯣꯟꯗꯣꯏ ꯅꯪꯅ ꯁꯦꯝꯒꯗꯣꯏ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯔꯤ ꯏꯁꯩ ꯀꯟꯅ ꯀꯟꯅ ꯂꯥꯎꯒꯗꯕꯅꯤ ꯅꯍꯥꯟꯃꯨꯛ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯏꯁꯩꯗꯣ ꯌꯥꯔꯛꯇ ꯉꯪꯉꯗꯤ ꯀꯗꯥꯏ ꯌꯥꯅꯤ ꯈꯅꯥꯎꯗꯣ ꯐꯖꯅ ꯉꯪꯉ ꯊꯨꯒꯥꯏꯒꯗꯕꯅꯦ ꯈꯪꯕ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯅꯈꯅꯥꯎꯗꯣ ꯅꯪꯅ ꯊꯨꯒꯥꯏ ꯅꯪꯅ ꯁꯦꯝꯗꯣꯏꯃꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯗꯧꯔꯦ ꯑꯦꯃꯥ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪ ꯈꯨꯝꯃꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ ꯑꯦꯃꯥ ꯅꯪ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯨꯃꯤꯠꯀꯤ ꯂꯥꯎꯕ ꯂꯦꯞꯄ ꯌꯥꯗꯦ ꯆꯥꯛ ꯇꯣꯛꯑꯒ ꯏꯁꯩ ꯂꯥꯎꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯪꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯔꯝꯗꯣ ꯈꯪꯗꯅ ꯇꯧꯕꯅꯦꯕ ꯊꯨꯝꯒ ꯆꯥꯔꯦ ꯑꯣꯖꯥꯅ ꯆꯥꯅꯤ ꯈꯪꯉꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯍꯣꯠꯅꯖꯕꯅꯤ ꯍꯣꯠꯅꯕꯗꯣ ꯁꯛꯄꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯈꯪꯕ ꯇꯥꯏꯅ ꯃꯔꯝꯗꯣ Rashi sourina oida lepiba mutiru pamji ujaba 하이나 수마나 까는 저 이세이 적법이 머름도 강전능이 오자 나나의 샤트라수 따브라 비색 안가죠 구독하고 레잉하시 미네 까타리 비지 오래 라이브 엔터에 강가 본 손도 쓸래
ꯇꯥꯏ ꯑꯣꯖꯥ ꯑꯗꯨꯅꯤ ꯅꯁꯥꯅ ꯍꯣꯠꯅ ꯇꯥꯕꯅꯤ ꯑꯩꯅ ꯌꯥꯄꯣꯟꯇꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠꯀꯤ ꯆꯠꯂꯒ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯣ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯈꯟꯅ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯕꯦꯕꯤ ꯕ꯭ꯂꯣꯛꯅ ꯀꯀꯥ ꯍꯥꯎ ꯀꯀꯥ ꯑꯦꯜꯕꯤ ꯊꯥꯔꯦ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯀꯛꯄꯅꯤꯅꯦ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯣꯖꯥꯕꯨ ꯍꯦꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯖꯌ ꯀ꯭ꯔꯤꯁꯅ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯟ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕ ꯉꯁꯤ ꯍꯛꯆꯥꯡꯁꯦ ꯑꯔꯨꯝ ꯍꯧꯗꯅꯅꯦ ꯑꯗꯣ ꯑꯔꯨꯝ ꯍꯧꯅ ꯁꯨꯝ ꯐꯝꯕꯗꯒꯤ ꯑꯦꯜꯕꯤ ꯊꯥꯒꯦꯅ ꯉꯁꯥꯏꯗꯒꯤ ꯄꯨꯡ 9 ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯦꯠꯁꯦ ꯍꯧꯖꯤꯛ ꯈꯔ ꯌꯥꯔꯛꯄꯗꯨ ꯀꯀꯥꯅ ꯑꯦꯜꯕꯤ ꯊꯥꯕꯅꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯛꯄ ꯑꯗꯨꯗꯒꯤꯗꯤ ꯗꯣꯟꯆꯥꯏ ꯃꯣꯕꯥꯏꯜ ꯇꯧꯒꯦ ꯗꯣꯟꯆꯥꯏ ꯃꯣꯕꯥꯏꯜꯗꯣ ꯌꯥꯗꯅ ꯂꯩꯌꯦ ꯀꯩꯁꯨꯝꯇ ꯑꯗꯨꯝ ꯌꯥꯕ ꯀꯩꯁꯨꯝꯇ ꯇꯧ ꯌꯥꯗꯕ ꯃꯣꯕꯥꯏꯜꯁꯦ ꯑꯣꯀꯦ ꯍꯥꯏꯔꯦ ꯑꯩꯁꯨ ꯊꯥꯒꯦꯀꯣ ꯍꯣꯏ ꯊꯥꯎꯑꯣ ꯑꯗꯨꯅ ꯗꯣꯟꯆꯥꯏ ꯃꯣꯕꯥꯏꯜꯗꯤ ꯇꯧꯒꯦ ꯇꯧꯔꯒ ꯌꯥꯗꯦ ꯗꯣꯟꯆꯥꯏ ꯃꯣꯕꯥꯏꯜꯗꯁꯨ ꯀꯣꯜ ꯇꯧ ꯌꯥꯗ꯭ꯔꯤ ꯑꯃꯨꯛꯁꯨ ꯌꯥꯏ ꯑꯃꯨꯛꯁꯨ ꯌꯥꯗꯦ ꯗꯣꯟꯆꯥꯏ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯅꯤꯗ ꯁꯥꯎꯅꯨ ꯀꯀꯥꯅ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯤꯡꯉꯩꯁꯤꯗ ꯉꯥꯛꯇꯪ ꯑꯗꯨꯝ ꯊꯦꯡꯉꯅ ꯇꯧꯕꯅꯤꯗ ꯊꯥꯎ ꯅꯪꯁꯨ ꯑꯦꯜꯕꯤ ꯊꯥꯎ ꯃꯌꯥꯝ ꯃꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯏꯆꯟꯅꯨꯄꯤ ꯑꯦꯜꯕꯤ ꯊꯥꯅꯤ ꯃꯌꯥꯝ ꯆꯪꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯨꯝꯃꯣ ꯑꯣꯖꯥ ꯅꯅꯥꯏ ꯄꯣꯊꯥꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅꯒ ꯅꯪ ꯇꯨꯝ ꯃꯇꯝ ꯋꯥꯠꯂꯤ ꯑꯕꯤꯁꯦꯛ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯣ ꯑꯩꯁꯦ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦꯍꯦ ꯍꯥꯏ ꯁꯥꯎꯅꯨ ꯑꯗꯨꯁꯨ ꯀꯀꯥ ꯌꯥꯝꯅ ꯐꯤꯕꯝ ꯑꯃ ꯆꯥꯗꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯇꯧꯕꯅꯤ ꯂꯩ ꯑꯣꯖꯥ ꯑꯗꯨꯅꯤ ꯈꯅꯥꯎꯗꯣ ꯊꯨꯒꯥꯏꯌꯣ ꯈꯅꯥꯎ ꯈꯣꯟ ꯁꯦꯃꯛꯇ ꯇꯥꯏ ꯈꯅꯥꯎꯗꯣ ꯐꯥꯖꯅ ꯊꯝꯃꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯒꯣꯒꯣꯅꯦ ꯎꯊꯤꯂꯣ हरि हरि धनी भुवन भरल अरुइनो मृगु कांडे घुरिए घुरिए दारुण पछांजाए असुमाइना कना लेउजा लोरगा तौरꯛꯑꯣ ओके कका कꯩꯅꯣ ꯇꯧꯔꯤ ꯇꯧꯔꯛꯀꯦꯀꯣ ꯃꯥ ꯅꯣꯛꯈ꯭ꯔꯦ ꯀꯩ ꯅꯣꯛꯏꯅꯣ माना नोखरे अभिषेक एमआर नर्मदादो एलबी थारी ककादो अंदर हाइखो मा खंगदमिना कॉल तौसलेको अदो सिनाव मैम आई चक चाखिगे nga thongba ओय ओजा तोलहन हाउने ओजा तोलहन हाय अगे चन बीबीना मैं कका से मानु सिजरबा एमआर नर्मदादो कका एलबी थारेमदा हाबिउबा ओजा कई ngaनो हाय ngaसेबका ngaमुगा थोंबने जय कृष्ण इस्ना मैम चाक चखोम चाहेगे मैम चामिनसी मैम ngaसेब
ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯉꯥ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯎꯔꯦ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯍꯥꯎꯋꯦ ꯑꯗꯣ ꯀꯀꯥ ꯑꯩꯁꯦ UPSꯀꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦ ꯒꯨꯗ UPSꯀꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯤ ꯊꯥꯎ ꯃꯪꯒꯣꯜ ꯇꯥꯗꯣ ꯍꯟꯗꯛꯀ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯑꯍꯨꯝ ꯆꯥꯔꯦ ꯑꯣꯖꯥ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯤꯅꯣ ꯍꯧꯗꯣꯡꯅꯦ ꯉꯥ ꯊꯣꯡꯉꯤ ꯅꯝꯕꯗ ꯅꯃꯗꯪ ꯆꯥꯔꯕꯣ ꯃꯤꯅ ꯂꯥꯛꯄꯗꯣ ꯎꯔꯨꯅꯨ ꯑꯣꯖꯥ ꯌꯦꯡꯉꯤꯁꯤꯗꯤ ꯅꯃꯗ ꯂꯥꯛꯄ ꯎꯔꯦ ꯂꯥꯏꯛꯗꯟ ꯑꯍꯨꯝꯂꯛ ꯁꯨꯔꯦꯀꯣ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯂꯥꯏꯛꯗꯟ ꯇꯧꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯀꯥꯎꯕ ꯉꯝꯃꯣꯏꯌꯦ ꯁꯅꯥ ꯑꯣꯖꯥꯒꯤ ꯉꯁꯤ ꯊꯣꯡꯕꯗꯣ ꯍꯥꯎꯕ꯭ꯔꯣ ꯁꯅꯥ ꯍꯥꯎꯋꯤ ꯆꯥꯁꯤꯜꯂꯥꯎ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯈ꯭ꯔ ꯃꯇꯝꯁꯤꯗ ꯔꯖꯥꯏ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯕꯁꯨ ꯔꯖꯥꯏ ꯃꯊꯛꯇ ꯐꯝꯃꯕꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯆꯠꯄꯤꯕꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯃꯗ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯅꯃꯗ ꯀꯀꯥ ꯑꯩꯁꯦ ꯃꯩꯔꯥ ꯃꯐꯝꯗ ꯂꯩꯌꯦ ꯑꯁ ꯑꯉꯥꯡ ꯅꯪ ꯑꯃꯕꯣ ꯂꯩꯗꯤ ꯂꯩꯌꯨ ꯀꯥꯏꯗꯦ ꯅꯪ ꯅꯁꯥꯁꯨ ꯄꯥꯡꯗꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯁꯥꯗꯨꯅ ꯇꯤꯛ ꯂꯥꯎꯔꯗꯤ ꯐꯩꯌꯦ ꯆꯦꯛꯁꯜꯂꯨ ꯅꯪ ꯃꯩꯔꯥ ꯃꯐꯝꯗ ꯂꯩꯗꯤ ꯊꯝꯃꯣ ꯑꯦꯜꯕꯤꯗꯣ ꯅꯃꯤꯠ ꯅꯃꯅꯥ ꯁꯤꯡꯅ ꯂꯩꯌꯣ ꯑꯩꯗꯤ ꯏꯪꯗꯦ ꯆꯣꯡ ꯊꯕꯛ ꯁꯨꯕꯅꯤꯅ ꯀꯀꯥ ꯑꯦꯜꯕꯤ ꯊꯥꯕ ꯂꯣꯏꯔꯒ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯅꯪ ꯃꯩꯔꯥ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯊꯝꯃꯣꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯇꯥꯗꯣꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯆꯥꯛ ꯆꯥꯔꯤꯗꯨꯅ ꯔꯤꯁꯤꯞ ꯇꯧꯍꯧꯗ꯭ꯔꯦ ꯀꯥꯏꯗꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯀꯩꯅꯣꯝ ꯇꯧꯅꯤꯅ ꯈꯪꯉꯤꯗ ꯑꯩꯁꯨ ꯁꯥꯎꯗꯦꯗ ꯅꯃꯗꯥ ꯑꯃꯇꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯑꯍꯨꯝꯂꯛꯅꯤ ꯇꯧꯔꯤꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯦꯃꯥꯔꯒ ꯅꯃꯗꯒꯅ ꯌꯥꯝ ꯋꯥꯎꯕꯤꯔꯦ ꯃꯥꯏ ꯀꯀꯥꯒꯤ ꯃꯥꯏ ꯇꯥꯗꯣ ꯃꯪꯒꯣꯜꯗꯃꯛꯇ ꯋꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯖꯔꯣꯏꯀꯣ ꯍꯥꯎꯔꯕꯅꯤꯅ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯩ ꯉꯁꯤ ꯆꯝꯐꯨꯠ ꯑꯣꯏꯅ ꯆꯥꯔꯦ ꯋꯥꯎ ꯆꯝꯐꯨꯠꯇꯤ ꯌꯥꯝ ꯍꯥꯎꯏꯌꯦ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯃꯥꯅ ꯑꯍꯨꯝꯂꯛꯇ ꯔꯤꯖꯥꯏꯟ ꯊꯣꯛꯂꯦ ꯅꯃꯗꯥ ꯉꯥꯁꯦꯞ ꯍꯥꯏ ꯅꯃꯗꯥ ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯣ ꯍꯥꯏ ꯁꯅꯥꯅ ꯅꯃꯗꯥ ꯁꯅꯥꯅ ꯃꯥꯕꯨ ꯈꯪꯉꯤꯕ꯭ꯔꯥꯌꯦ ꯅꯪꯕꯣ
ꯅꯃꯗꯥ ꯁꯅꯥꯅ ꯅꯪꯕꯨ ꯈꯪꯉꯤꯕ꯭ꯔꯥ ꯍꯦ ꯃꯥꯅ ꯃꯥꯄꯨ ꯔꯦꯕꯤꯠꯇ ꯇꯥꯗꯣ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗ ꯀꯩꯕ ꯃꯔꯨꯞ ꯑꯃ ꯌꯥꯎꯋꯦ ꯃꯔꯨꯞ ꯑꯃ ꯌꯥꯎ ꯍꯥꯏꯕ ꯌꯥꯎꯒꯦ ꯑꯗꯣ ꯃꯔꯨꯞ ꯑꯆꯧꯕꯗꯤ ꯌꯥꯎ ꯉꯝꯃꯣꯏꯀꯣ ꯍꯣꯏ ꯁꯅꯥ ꯍꯥꯏ ꯃꯔꯨꯞ ꯑꯆꯧꯕꯗꯤ ꯌꯥꯎ ꯉꯝꯃꯣꯏꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯃꯤ ꯑꯐꯕ ꯑꯃ ꯇꯧꯔꯗꯤ ꯌꯥꯏ ꯇꯥꯗꯣ ꯃꯪꯒꯣꯜ ꯔꯦꯕꯤꯠꯇ ꯑꯩ ꯃꯔꯨꯞ ꯑꯅꯧꯕ ꯑꯃ ꯍꯧꯅꯤ ꯑꯩꯕꯨꯗꯤ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏ ꯔꯦꯕꯤꯠꯇ ꯑꯩ ꯆꯠꯈꯤꯗꯣꯔꯦ ꯃꯇꯝ ꯌꯥꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯔꯃꯗꯥ ꯃꯥꯗꯤ ꯆꯠꯈꯤꯗꯣꯔꯦ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯊꯥꯗ 2,000ꯇꯅꯤ ꯑꯣꯀꯦ ꯃꯤ ꯀꯌꯥꯅꯣ ꯃꯤ ꯑꯐꯕ ꯑꯃꯇ ꯇꯧꯀꯣ ꯊꯥꯖꯕ ꯃꯤ ꯇꯧꯕꯤꯌꯨ ꯇꯥꯗꯣ ꯃꯪꯒꯣꯜ ꯌꯥꯝ ꯐꯥꯁꯤꯔꯦ ꯃꯔꯨꯞ ꯁꯥꯟꯅꯔ ꯄꯩꯁꯥ ꯄꯤꯕꯤꯗꯅ ꯇꯥ ꯂꯩꯔꯦ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤ ꯅꯪꯕꯨ ꯊꯥꯖꯗꯕꯩ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤꯅꯤ ꯃꯔꯨꯞ ꯌꯥꯎꯗꯕ ꯃꯤꯗꯣ ꯇꯥꯗꯣ ꯔꯦꯕꯤꯠꯇꯥꯒꯤ ꯅꯨꯄꯥꯗꯒꯤ ꯂꯧꯅꯦ ꯅꯪ ꯅꯨꯄꯥ ꯃꯁꯛ ꯈꯪꯉꯕꯣ ꯅꯃꯗꯥ ꯈꯪꯉꯤ ꯂꯝꯗꯕꯁꯨ ꯌꯥꯏ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯂꯥꯏꯛ ꯇꯧꯔꯝꯗꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦꯀꯣ ꯍꯥꯏ ꯃꯤ 15 ꯑꯣꯀꯦ ꯍꯣꯏꯅꯦ ꯃꯤ 15ꯗꯤ 2, 4, 90 ꯑꯗꯩ ꯃꯤ 5, 2, 5, 10, 2,000 ꯌꯥꯏꯌꯦ ꯑꯗꯨꯗꯤ 20 ꯃꯤ 15ꯗꯤ 24 months ꯅꯃꯥꯗꯥꯗꯣ ꯌꯥꯎꯕꯒꯤ ꯑꯣꯏꯗ꯭ꯔꯥ ꯇꯥꯗꯣ ꯊꯥꯗꯣꯗꯤ ꯌꯥꯎꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯔꯦꯕꯤꯠꯇꯥꯗꯤ ꯆꯠꯈꯤꯗꯣꯔꯦ ꯅꯔꯃꯗꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯃꯤꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯒ ꯌꯥꯎꯔꯒꯦ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯅꯃꯗꯥ ꯇꯥꯕ꯭ꯔꯣ ꯑꯗꯣ ꯃꯔꯨꯞ ꯍꯧꯕꯁꯦ ꯑꯦꯖꯦꯟꯅ ꯍꯥꯟꯅ ꯂꯧꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯕꯦꯇꯣꯟ ꯆꯥꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯂꯧꯒꯦ ꯊꯦꯡꯀ꯭ꯌꯨ ꯅꯔꯃꯗꯥ ꯑꯩꯕꯨ ꯈꯪꯕꯤꯕꯒꯤ ꯍꯥꯏ ꯑꯩꯗꯤ ꯀꯤꯗꯦ ꯑꯩꯗꯤ ꯀꯤꯕꯨ ꯔꯦꯕꯤꯇꯥ ꯆꯠꯈꯤꯗꯣꯔꯕꯅꯤꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯑꯦꯖꯦꯟꯅ ꯍꯥꯟꯅ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯂꯧꯒꯦ
Taba namada. Ai nupa do. Namadaga khangna hangani oja. Ngsi chahi 15 sure marup achoba yauriba. Oi ma. Doi namada pesa kha puge. Nang chahi 15 sure marup achoba yauriba. Nhang đi hộp rồi. Nhang giấu rồi. Revita na ha ha ha. Namada na Revita ha ha no kare. Adoni namada ibu hal chang lupa. Changani nang ibu hal na soyang pirani nang ni pado. Tado masak khangba mi tata yauri di hoy. Ado marup ai se aham de agent na lobune ba ko. Re tado mongongi di ayan lobjage ba marup to. Lori tana cha. Ha. Ado ai di gwanju de sei ngai tan lak pani na sumpira ma lo ne sei lo ga awar pa nang pho le dana. Ta pro na mada. Rebita kari chara ga thunga me la chai thunga to la chai. Chati. Gì đó. Dạ. Dạ tí nhé hay. Wow, thà cái gì hết. À chung mà đến tiệm ôi bên này có. Để bây giờ cái chả cái hay thunga 막 thunga mẹ là chạy mi. 산하나 신경해 다다. 그래서 라니 얼마요? 아치부 거름바 머룩 노 나마다. 다들 신경이 하변했대. 다들 시간이 이제 신군. sana pesa meruk hai ba net sakta siga leina kanade haina chatpane nang ado mute hajam wow ayu ojala e oja chakcha chana je kisna oja chakcha birabo kuireda ayu oja khonjel tadaba thadal singani haibane mane thadal singani ni kano sana nangna kan to bo soi to mi nangna iyo soi to mi Kalau kana hầu đó là mà đã cái cầm bự trăm piram cùi nga tăng phòng kìa repeat ID 실망다 밤이 repeat ID mình 실망다 밤이가 nè giờ từ na tôi muốn nè ngay sáng nên lạ là mẹ ồ hơi rồi dạ cái nhang cha cái
ꯔꯦꯕꯤꯇꯥ ꯑꯩꯗꯤ ꯄꯂꯤꯁ ꯇꯩꯔꯤ ꯅꯃꯗꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤꯌꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯤ ꯌꯥꯝꯃꯟꯒ ꯃꯥꯔꯦ ꯍꯥꯏꯄꯥ ꯆꯥꯛꯁꯦ ꯅꯃꯗꯥꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯍꯥꯏ ꯑꯧ ꯑꯣꯖꯥ ꯑꯁ ꯌꯥꯝ ꯍꯩꯕꯅꯤ ꯌꯥꯝ ꯄꯛꯆꯕꯅꯤ ꯃꯥꯅ ꯇꯧꯕꯁꯦ ꯂꯣꯏ ꯐꯖꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯃꯥꯒꯤ ꯔꯤꯜꯁ ꯍꯦꯛ ꯎꯔꯒ ꯅꯣꯛꯑꯕꯅꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯍꯣꯏ ꯑꯩ ꯁꯣꯏꯔꯦ ꯃꯤꯁꯤꯡ ꯈꯪꯗꯦ ꯇꯧꯕꯅꯤ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯅꯃꯗꯥꯅ ꯑꯣꯖꯥ ꯕꯁꯟꯇ ꯖꯩ ꯖꯩ ꯍꯥꯏ ꯖꯩ ꯍꯥꯏ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯕꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯋꯥꯎ ꯀꯥꯡꯁꯣꯏꯗꯤ ꯍꯥꯎꯏ ꯑꯣꯖꯥ ꯀꯥꯡꯁꯣꯏ ꯍꯥꯎꯏ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯏꯪꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏ ꯑꯣꯖꯥ ꯏꯪꯕ ꯍꯧꯔꯦ ꯑꯣꯖꯥ ꯅꯦꯠ ꯆꯠꯂꯨꯔꯦ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨꯀꯣ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯣꯖꯥ ꯏꯪꯕ ꯍꯧꯔꯦ ꯌꯥꯝꯅ ꯏꯪꯉꯦ ꯑꯣꯖꯥ ꯑꯩ ꯔꯦꯕꯤꯇꯥ ꯑꯩꯈꯣꯏꯒꯤ ꯃꯥ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯅꯔꯃꯗꯥ ꯂꯩꯔꯤꯕꯣ ꯏꯪꯕ ꯍꯧꯔꯦ ꯑꯣꯖꯥ ꯏꯪꯉꯦ ꯔꯦꯕꯤꯇꯥ ꯏꯪꯕ ꯍꯧꯔꯕ ꯅꯣꯏ ꯁꯣꯝꯗ ꯑꯦꯝ ꯑꯥꯔ ꯏꯪꯕ ꯍꯧꯔꯗꯤ ꯍꯥꯏꯔꯛꯎ ꯀꯀꯥꯅ ꯀꯝꯕꯜ ꯑꯃ ꯒꯤꯐ ꯄꯤꯕꯤꯅꯤ ꯅꯔꯃꯗꯥ ꯂꯩꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯏꯪꯈ꯭ꯔ ꯃꯇꯝꯁꯤꯗ ꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯒ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤꯗꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯅꯥꯅ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛꯁꯨ ꯆꯠꯂꯦꯒ ꯕꯥꯏꯛꯀ ꯇꯧꯔꯝꯗ꯭ꯔꯦ ꯏꯪꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏ ꯍꯧꯔꯦ ꯑꯣꯖꯥ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯇꯨꯄꯤꯁꯦ ꯂꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯥꯀꯨꯝ ꯑꯃ ꯍꯣꯖꯥꯏꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯠ ꯁꯪꯀꯤꯔꯇꯟ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯨꯕꯗ ꯂꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯁꯀꯥꯅꯤꯗ ꯁꯣꯔꯨꯝ ꯑꯃ ꯂꯩꯌꯦ ꯑꯆꯧꯕ ꯑꯃꯈꯛ ꯑꯗꯨꯒꯤ ꯂꯧꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯂꯨꯝꯃꯦ ꯁꯤ ꯇꯨꯄꯤꯁꯦ ꯀꯣ ꯂꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯦꯝ ꯑꯥꯔ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯅꯔꯃꯗꯥ ꯄ꯭ꯂꯤꯖ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯇꯥꯗꯣ ꯃꯪꯒꯣꯜꯒꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯦꯝ ꯑꯥꯔꯗꯤ ꯊꯣꯛꯑꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯜꯒꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ
ꯑꯕꯤꯁꯦꯛ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ ꯊꯣꯛꯑꯦꯁꯨ ꯍꯥꯏꯔꯝꯗꯦ ꯅꯃꯗꯥꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯦꯝ ꯑꯥꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯥꯛꯇꯪꯗꯤ ꯂꯩꯈꯤꯒꯦ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝꯁꯤ ꯉꯥꯛꯇꯪꯗꯤ ꯀꯩꯅꯣ 1 hours ꯐꯥꯍꯜꯂꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯣꯕꯥꯏꯜꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯋꯥꯔꯦ ꯃꯥꯁꯨ ꯂꯣꯗ ꯄꯨꯕꯀꯣ ꯑꯗ ꯑꯃꯨꯛꯁꯨ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯌꯦ ꯃꯇꯝ ꯃꯇꯝꯗꯁꯨ ꯃꯥ ꯑꯅꯥꯕꯗ ꯍꯧꯔꯒꯅ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯀꯤꯁꯟ ꯍꯟꯗꯛ ꯆꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯀꯅꯥꯅ ꯂꯩꯔꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯏꯪꯊꯝ ꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝ ꯏꯪꯂꯕꯁꯨ ꯏꯪꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯇꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯦꯠ ꯌꯥꯔꯤꯉꯩ ꯑꯩꯒꯤ ꯅꯦꯠꯅ ꯐꯔꯤꯉꯩ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯣꯖꯥꯁꯨ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏꯔꯒ ꯃꯥꯡꯈꯔꯦ ꯅꯔꯃꯗꯥꯁꯨ ꯑꯣꯖꯥ ꯕꯁꯟꯇ ꯖꯩ ꯍꯥꯏꯔꯝꯂꯒ ꯆꯠꯈꯔꯦ ꯑꯦꯝ ꯑꯥꯔꯁꯨ ꯊꯣꯛꯈꯔꯦ ꯍꯣ ꯑꯦꯝ ꯑꯥꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯕꯤꯅꯨ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯏꯪ ꯑꯁꯤꯒ ꯂꯣꯛ ꯑꯔꯨꯝ ꯍꯧ ꯍꯧꯅ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯕꯅꯤꯀꯣ 이진아 거랑 얘기해. 나락비요. 왜 토크를 말해? 지나면 하는 때 LB 다 하더라미나 미 라고 좋아할래? 지나면 까나까나 이렇게 지나면
와우. 오케이. 너마다 따도먼걸 아이디 팬 타리 아생바 사나나 너마다 데 하였대고 하여 에마나 소랄기 쿰라가 감라가 빰자데 오자 마수 하여 팬세 하 तबुदी फाइनल से 5 तबुदी नते 3 द थायबा रोनिता ना काका कुइरे द उदबा वाव रोनिता नुसीबना आई चन लाए काका कुइरे द उदबा औ कुइरे सना डेट थाद्री ताद्री हाइबा नर्मदा नंगदी थानी फेंदो काका कुइरे द उदबा रोनिता कई न्यांग जाय रोनिता कई न्यांग जाय दुगदी होइदा रेबिता हाय सनाना नर्मदा हाय नो खरे लाइसरमना ड्रो हाइबा इंगे ने जादबदुदा चटपने रेबिता तादो से कमेंट उद्रे माने हाय कमेंट उद्रगा मी थोखरे हायना खदंग थादरे हाइबा काका उद्रबो एसएमएस थारिदो हाइबा आई याहरगदर नमदा हायका ओके से पार है अदुनी रेबिता करिनो तौरिसे हाइबा एमाना सिगा सुम ताकलबनी मी यंगबा कनकी इसै सकपा मी सिंगसे हाइनरिदुनेबा अदुनी रेबिता करिनो तौरिसेबा आई एलबी कया जाउदे नमदा ngasi nang थेंनबदुगा जाउबनी नंग अइंगोंदा साव मालिको हाय वाव ददि सना से अखोइदा सपोर्ट तौनिंग लापो नते ददि को नर्मदा येंगा चंगपनी ने सना हायरुने होय सना हाय रोनिता कन्यांचा रेबिता सुग्याम कमेंट म्यांसु उद्रो हाय उरे उरे रोनिता कन्यांचागे सनाना ओजागा पाव फाउनद्रे एलबी से मतोमता इसै सकना लेरे ओजा से उदन तौबनिको नमदा एसमे थाको काकादा कमेंट उद्रब्रा करिनो हाय नमदा पाव फाउन से हाय थैंक यू होय रेबिता थागे होय सना कइनोम तनो कई निमित्तनो नर्मदा हाय मिचे कायदा जेंगबा खंगद्रे काका ओजा हैदा उरिए एलबीदा सुम हायरके हायबा ओके सिगा सुम ताकलबनी से पार है साउदेदा हाय ओके रोनिता थोखरबो हजिदा मुजारे नेसे सा उदौदनेबा नर्मदा नंग डेट फिक्स तारबो डेट 3 से नर्मदा नंग डेट से फिक्स तारबो अमतंग हमो
ꯇꯥꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯑꯦꯜꯕꯤ ꯑꯌꯥꯝꯕ ꯏ ꯂꯥꯛꯑꯦꯀꯣ ꯑꯣꯖꯥ ꯕꯣꯕꯣꯛꯇꯣ ꯉꯥ ꯁꯤꯜꯂꯛꯇ꯭ꯔꯕꯣ ꯍꯥꯏ ꯑꯗꯣ ꯗꯦꯠ ꯇꯥꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯍꯣꯏꯗ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯅꯦꯠ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯣꯖꯥ ꯌꯥꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯃꯨꯛ ꯌꯥꯔꯦ ꯑꯣꯖꯥ ꯃꯤꯠ ꯃꯔꯤ ꯄꯥꯜꯂꯁꯨ ꯀꯀꯥ ꯑꯣꯖꯥꯒꯤ ꯃꯤꯠ ꯌꯥꯗ꯭ꯔꯕꯅꯤ ꯅꯔꯃꯗꯥ ꯃꯤꯠ ꯌꯥꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯕꯣ ꯅꯦꯠ ꯆꯠꯂꯨꯔꯦ ꯍꯥꯏꯕꯅꯤ ꯑꯦꯝ ꯑꯥꯔ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯏꯆꯟꯅ ꯍꯥꯏꯕꯗ ꯋꯥꯔꯧꯗꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯑꯩꯗꯤ ꯏꯪꯉꯦ ꯅꯔꯃꯗꯥꯗꯤ ꯐꯦꯟ ꯊꯥꯔꯤ ꯌꯥꯏ ꯅꯔꯃꯗꯥ ꯐꯦꯟ ꯊꯥꯔꯦ ꯑꯩꯕꯣ ꯀꯌꯥ ꯃꯁꯥ ꯈꯤꯡꯉꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯔꯤꯅꯣ ꯏꯪꯉꯤ ꯏꯕꯣꯍꯜꯗ ꯀꯣꯏꯔꯨꯅ ꯂꯥꯛꯂꯁꯨ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥꯏ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯗ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯜꯂꯦ ꯔꯦꯕꯤꯇꯥꯗꯤ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯜꯂꯦ ꯑꯣꯖꯥ ꯑꯣꯃꯅꯤ ꯃꯍꯥꯛꯇꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅꯤ ꯃꯌꯥꯝꯅ ꯈꯣꯏꯔꯝꯅꯔꯤꯕ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯁꯛꯇꯤꯁꯥꯂꯤꯅꯤ ꯃꯍꯥꯛ ꯁꯨꯝ ꯃꯌꯥꯝꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯅꯣꯛꯅꯕ ꯃꯥ ꯁꯨꯝ ꯇꯧꯔꯤꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯕꯨ ꯚꯛꯇꯤ ꯑꯃꯇꯪ ꯌꯣꯏꯌꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯕꯨ ꯚꯛꯇꯤ ꯑꯃꯇꯪ ꯌꯣꯏꯌꯨ ꯍꯥꯏ ꯅꯃꯗꯥ ꯐꯥꯒꯤꯗꯤ ꯐꯥꯒꯤꯅꯤꯗꯣ ꯑꯩꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯉꯣꯟꯗ ꯅꯪꯁꯨ ꯈꯪꯂꯝꯒꯅꯦ ꯀꯔꯤ ꯂꯩꯔꯒꯅꯦ ꯁꯅꯥ ꯑꯩꯈꯣꯏꯁꯨ ꯇꯥꯍꯜꯂꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯑꯩ ꯊꯥꯒꯠ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯉꯁꯤꯕ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕꯁꯨ ꯍꯥꯏꯗꯦ ꯑꯀꯥꯏꯕꯁꯨ ꯉꯥꯡꯗꯦ ꯃꯍꯥꯛꯇꯤ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯂꯩꯅꯕꯗꯨꯗꯤ ꯍꯥꯏ ꯉꯝꯗꯦꯀꯣ ꯅꯔꯃꯗꯥ ꯐꯥꯒꯤꯗꯤ ꯐꯥꯒꯤꯅꯤꯗꯣ ꯑꯩꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯉꯣꯟꯗ ꯅꯪꯁꯨ ꯈꯪꯂꯝꯒꯅꯦ ꯀꯔꯤ ꯂꯩꯕ ꯈꯪꯗꯦ ꯑꯦꯃꯥꯅ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯁꯅꯥ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯅꯔꯃꯗꯥꯗꯤ ꯇꯤꯡ ꯇꯤꯡ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯅꯔꯃꯗꯥꯅ ꯑꯁꯤ ꯑꯦꯜꯕꯤꯅꯤ ꯌꯥꯝꯅ ꯏꯪꯂꯕ꯭ꯔꯥ ꯍꯥꯏ ꯑꯣꯖꯥꯅ ꯑꯣꯖꯥ ꯏꯪꯉꯤ ꯍꯛꯆꯥꯡꯁꯤ ꯂꯣꯛ ꯑꯔꯨꯝ ꯈꯒ ꯄꯥꯏꯌꯦꯀꯣ ꯉꯁꯤꯁꯦ ꯏꯁꯩꯗꯤ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯖꯤꯀꯥꯁꯅ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯔꯣ ꯍꯥꯏꯔꯒ ꯀꯣꯛ ꯆꯥꯕ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯤꯅꯤ ꯅꯪ ꯑꯃ ꯀꯣꯃꯦꯟ ꯑꯋꯥꯠꯄꯗ ꯅꯔꯃꯗꯥꯗ ꯃꯊꯪꯒꯤ ꯊꯥꯒꯠꯄꯅꯤ ꯖꯣꯍꯣ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯆꯨꯝꯃꯤ ꯑꯦꯜꯕꯤꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯅꯨ ꯁꯅꯥ ꯆꯨꯝꯃꯤ ꯖꯥ ꯍꯥꯏꯔꯛꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯆꯨꯝꯃꯤ
에마나 엘비다 하이닝 거 레르수 하이누 사나 하이 오케이 주미 소리 빠붕 하이 오 란디 그이 소리도 아까 마치 좀 하나버니 샤우데 그이 소리 하이드노 샤우데 지커스 짝사라보 그냥 짜이 아이 cái nào cái thứ này thôi thì có nằm mà jam phải jam chấm giấy nằm mà đó jam phải jam chấm giấy mau tiếp hợp mini vậy thì cái nào để sắp có tàu bên này có cái nào nhá ai đi cái điểm không thì chấm chấm là đúng rồi hai bữa đó hai đâu sana ok Manipur gi ojadi nanai ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯕꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯦꯝ ꯑꯥꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗ꯭ꯔꯕꯣ ꯍꯋꯥꯏꯒ ꯌꯥꯝ ꯊꯥꯔꯝꯃꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯏꯔꯥꯡ ꯅꯨꯡꯉꯥꯏꯔꯤ ꯁꯤꯜꯆꯔꯗ ꯑꯣꯖꯥ ꯁꯣꯔꯤ ꯃꯌꯥꯝ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯑꯣꯀꯦ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯦ ꯁꯅꯥ ꯁꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯅ ꯁꯨꯝ ꯍꯥꯏꯅꯔꯤꯃꯤꯀꯣ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ LBI ꯍꯥꯏꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤꯅ ꯀꯣ ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯔꯁꯨ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯗꯤ ꯃꯤꯌꯣꯡ ꯌꯥꯔꯕꯅꯤ나 ꯃꯤꯅ ꯑꯗꯨꯝ ꯂꯥꯟꯅ ꯁꯦꯟꯁ ꯄꯨꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯍꯥꯏꯅꯕꯅꯤꯀꯣ ꯅꯃꯗ ꯍꯥꯏꯒꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯇꯥꯗꯃꯪꯒꯣꯜ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯔꯦꯕꯤꯇꯥꯒꯤ ꯅꯨꯄꯥ ꯂꯩꯔꯦ ꯍꯥꯏꯔꯣ ꯑꯩ ꯇꯥꯔꯒꯦ ꯅꯤꯄꯥꯔ ꯀꯩ ꯃꯃꯤꯡ ꯀꯧꯔꯤ ꯃꯃꯤꯡꯁꯨ ꯍꯥꯏꯔꯛꯎ ꯏꯔꯥꯡ ꯀꯜꯂꯤ ꯃꯇꯝ ꯐꯠꯇꯦ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯅꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯀꯥꯎꯒꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯅꯥꯀꯣꯟꯖꯧ ꯍꯧꯖꯤꯛ ꯆꯪꯕ ꯑꯩꯗꯤ ꯁꯤꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯆꯪꯕ ID ꯁꯤꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯣꯖꯥ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ ꯆꯨꯝꯃꯤ ꯇꯥꯗꯣ ꯒꯣꯄꯥꯜ ꯁꯤꯡꯍ ꯀꯧꯔꯦ ꯋꯥꯎ गोपाल सिंह कौरे भालो करी खुनगिनो ओजा नमस्कार हरे वाओ अमित नमस्कार थैंक यू थागतचरी वेलकम ओजा की चैनल चबीदमक्ता लाइक तौबिरमु कमेंट थंबिरमु सपोर्ट तौबिरमु करिंजांग चाय अमित थैंक यू थागतचरी ओजा की चैनल चबीदमक्ता दुदी गोपाल से करी गोत्रनो करी जेकनो थेंगना जिनी तादो थेंगना गिनी ता वाओ चई का सुरे रेबिता लुहोंगदी कैनार अइना सोनगनी ओम श्री गोपाल सना सिंह भर्मना श्री रेबिता दिव्या तृतीय कन्या कैनादानंग भंकरिसामी साहा हाइना नमदा एमा नोखरे नमदा रेबिता लुहोंग अइना सोंगनी ओम गोपाल सिंह भर्मना रेबिता देवी कैना तृतीय कैना सहा हाइना एमाना मधु कोइलेने ओम गोपाल सिंह मधु कोल गत्रे सो निपार जाइमर हल्ला तादो खंगी देने रेबिता नबु खरा हनब्रा हाइना खरे आइगा नमदागा कनेक्ट लेते
ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯑꯣ ꯍꯣ ꯍꯣ ꯑꯣꯀꯦ 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 저기 ꯅꯃꯗꯥ ꯁꯅꯥꯒ ꯀꯥꯅꯦꯛ ꯂꯩꯇꯦ ꯍꯥꯏꯅꯦ ꯀꯥꯅꯦꯛ ꯈꯔ ꯀꯥꯅꯦꯛ ꯇꯧ ꯀꯩꯅꯣ ꯃꯥ ꯀꯥꯅꯦꯛ ꯂꯩꯇꯦ ꯍꯥꯏꯔꯤ মধুকলগত্রৈষ প্রথম পুত্র গোপাল সানা সিং ভর্মণ শ্রী রেবিতা মধুকলগত রেবিতাসু গোত্র মানারে দুদি তাদো নুপিনা হানবদি পꯩꯁꯥ ꯄꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯧ ꯆꯨꯝꯃꯦ ꯅꯨꯄꯤꯅ ꯄꯩꯁꯥ ꯄꯥꯏ ꯑꯩꯒ ꯃꯅꯤ ꯍꯦꯃ ꯊꯥꯛꯄ ꯃꯟꯇ꯭ꯔ ꯃꯥꯜꯂꯤ ꯑꯩꯒ ꯃꯅꯤ ꯍꯥꯟꯅ ꯇꯥꯛꯄ ꯃꯟꯇ꯭ꯔ ꯃꯥꯜꯂꯤ ꯈꯨꯁꯣꯟꯗꯣ ꯑꯣꯖꯥ ꯃꯥꯁꯄꯔꯥꯗꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯣꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯎꯅꯕ ꯉꯥꯛꯄ ꯑꯣꯏꯅ ꯍꯣꯏ 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 ꯔꯦꯕꯤꯇꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯦꯃꯥ ꯅꯣꯛꯈ꯭ꯔꯦ ꯒꯣꯄꯥꯜꯁꯨ ꯃꯙꯨꯀꯂꯟ ꯍꯥꯏ ꯔꯦꯕꯤꯇꯥꯁꯨ ꯃꯙꯨꯀꯂꯟ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯖꯦꯛ ꯇꯤꯟꯅꯔꯦ ꯔꯦꯕꯤꯇꯥꯁꯨ ꯃꯙꯨꯀꯂ ꯑꯣꯏꯗꯤ ꯖꯦꯛ ꯈꯨꯃꯟꯅꯤ ꯑꯗꯩ ꯒꯣꯄꯥꯜꯁꯨ ꯃꯙꯨꯀꯂ ꯑꯣꯏꯗꯤ ꯖꯦꯛ ꯈꯨꯃꯟꯅꯤ ꯌꯥꯗ꯭ꯔꯦ ꯅꯔꯃꯗꯥ ꯔꯦꯕꯤꯇꯥꯒꯤꯁꯤ ꯌꯥꯗ꯭ꯔꯦ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯖꯦꯛ ꯇꯤꯟꯅꯔꯦ ꯅꯃꯗꯥ ꯇꯥꯕ꯭ꯔꯣ ꯅꯃꯗꯥ ꯍꯥꯏꯒꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯤꯒꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯤꯒꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯒꯣꯄꯥꯜꯒꯤ ꯒꯣꯇ꯭ꯔꯒ रेबिता गोत्र मानरे रेबिता शादी का लड्डू वाओ खुमंदी मी जाम लूबने अदुनो ओजा खुमन खुमन लोग नो जाती रेबिता से मधुकल गोत्र ने अदुदी मा खुमन नि जेक से आई गोपाल सु खुमन नि रणबीर इसे सपगी ममा मसा ngam do khangbre ka kauja khangi khangi sanana rebita se karam banwai sana mr duni mr do sanani jati oduni jati oja jada sumana pamjabne ai son gre madhukolay gotra ya गोपाल सना सिंह भर्मना मधुकुलगत्रैष तृतीय कैना रेबिता सिंह कैनादानं हरिकरिसामी नमः ऐ सोनघरे ओजा तहोइदे आए ओझाना नमदा जाद्रे रेबिता नि पासे जेक तिनरे तहोइदे आए चुमे जेक तो इने ओम्बी गिदे सु रेबिता तो ओजा आई जेक तिने यमा कसो दोनी अमित केन्यां चाय सना ताब्रो रेबिता दो एमआर दोनी रेबिता चैनल नि सपोर्ट तो बियो शादी का लड्डू जो खाए पस्ते जो ना क्या वाओ बही पस्ते तो खाकर पस्तना भला वाओ एलबी से नुंगाई दौरी लुहोंग दबा करीमत लेते ओजा मणिपुर मतंगी चनबिनी तहोइदबा करीमत लेत्रे ओजा जाते जेक तिनरबदी कइमदि जाते लौनबा जाते अदो नर्मदा की गोत्र द सोलसी नंगसे नर्मदा नोय गई गोत्र नो नर्मदा नोय गोत्र करीनो हायरो जेक तिनबदी फत्ते को सना आईनी हायदो ओ शांति लो दुदे नमदा नंग नचन पी ओहलगे को नंग अहाम ओहलगे ओंग सान
मधुकल गोत्र श्री गोपाल सिंह भन्मनः रेबिता दीप्तियो कैना शांतिल गोत्रैष बुधवासरे कार्तिक मासे कृष्णपैखे शांतिल गोत्र रेबिता देवी कैनदानं हरिकृष्णामि नमः नमदा जारबा नमदा ngасꯤ나 डायलॉग फजनी फुजलिदो अदुना हौजिक जात जात तौनरिसे मने ओजा तादो एगी हीरो दुगा ओइना पीरगे रेबिता से ए मदुदी लाइक फबनी जाराकनी थाजदेदा नमदा नंगे हीरो दो जाराकनी थाजदे रेबिता हाहा नगा तकटिंग तौरे हादि माकी गोपाल दो दुदुम पिसलसी नंगी शांति गोत्रदा ई सोनबीरनेबा रेबिता दो नर्मदा दो इंदो चानी हाय इंदो चारा दो मचान भी तारेदना इंदो चारा दे मचान भी तारे दुदी शांति गोत्र नर्मदा पुत्री रेबिता देव्या कैनादानं हरिकृष्णामि नमः हीरो हिंदुस्तानी लेना ओजा हीरो दो जहान बदुदी ऐगोंद लेरे सुंजा जारो नंगा 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 लखाम तो जारो This is the Krishna kayaba अदो हाई हाइगनु फते व्यवहार फजब तमो को अदो माना मिंगोंदा वहाई वता हाइबा हंदे मीडिया दा ओके रेबिताना नुपादो ngomgone नमदा दो हिंदुस्तानी हीरो हिंदुस्तानी लेना ओजा हीरो दो जहान बदुदी ऐगोंद लई जारो मूर्ख मचा का चंगे ओजा मणिपुर मतम से नुपी न ngamba चन्नबनी ओजा ओजा कैनो में हाय रे रेबिताना कनानो हजिकिदो ओजा ए चक चादब कांगुनीदा अदुना ए कैनो तो थोखरम है तो हरम हजिकिदो चक चादब कांगुनी अदुना है तो हरम मोदो ngang kandeba khama miron chato kangu ringna kanade aduna aina delete tawrine aduna aina head tawre maido block to sangre aduni namada nang hero do nang thema ju sungja jaro aduna nang gotra do gopal do chumpi rasi aisu phajana o houdre aduna aina head tawre block to sangre aina dumo chakchada kangu du ngangna ke kanan अदो रेबिता नमदा हजिमी जाम लुहोंगनरी रेबिता से होंगबरा कैनारा जेल होंग अमा तौबिरसी
हीरो हिंदुस्तानी लेने ओजा नमदागी हीरोगी मखों पायना कपकनी रेबिता लो हायना सुंजा जारो न कपसु ओइररोय ओइररोय कपनसु कानरोय रेबिता हायनो करे गोपाल तुम पियसी गोपाल सिंह द सुम पिरसी कानदे को गोपाल सुम पिरसी सना नंसु निपा फमो रमो सनाना हीरो हिंदुस्तानी लेने ओजा हाय रेबिता नंग जारबो नमदाना हारिसे नोय एगी वा ngang do oja hoy maya ai koiruge ka tawno thokino nang soijani nang thokino emar ngale yo sigal iruko hai ai nogi marakta ngau dore ngau nu sana akhomi ahum mai tain lerise mi jamde akhoi ahum mai tain ngang lerise sana hai no kre duni ai nogi marakta ngau dore hai sana na namada sana hai no kre aduni kanana heliba kanana waliba gopalna hende rebitana wate changdam ningai leite rebitana hende gopalna wate rebita chatkanu hai namadana aduni chatkanu ko halayo ai leningai oidaba ngangderen duna ngangdore duna thokpana ai thokna ngangjara nangidamke nungaitana sum ngangnabonida tado siga ngasi luhongba leye oh oja basin to jebani radhana hende samna wate oja wari se rebita giro namadagi oiradi ai shu thoklage oima rebitagi ni ko rebitagi ni namadagi nate jengri mekai payment ID oiredana jengri mekai payment ID ado ai haiduni na gopalna hende rebitana wate wari se akhoi pumnamakki ne ai jengje hauro chanabi aba akhoi rebita masak phajaponi mamai korok koi mami tarau manaton tumtrik tum nopuda asi leibani kaina oigadobi su isai salagle kaina oigadaba su isai salagle oja makti haraurimi kaino dunani aduna isai saleiba namadana tado nipabu mari leine rebitage as
ꯃꯔꯤꯗꯨꯅ ꯀꯥꯏ ꯄꯥꯏꯔ ꯆꯤꯡꯗꯣꯏꯅꯣ ꯁꯤꯅꯤ ꯃꯔꯤꯗꯨꯒꯩꯗꯤ ꯑꯝꯇ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯒꯣꯄꯥꯜꯗꯨ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯃꯈꯥꯒꯤ ꯗꯤꯁꯤꯖꯟꯗꯤ ꯔꯦꯕꯤꯇꯥꯅ ꯈꯪꯈ꯭ꯔꯦ ꯑꯗꯣ ꯀꯔꯝꯕ ꯆꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯣ ꯔꯦꯕꯤꯇꯥꯅ ꯈꯪꯈ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯥꯟꯕꯅꯤ ꯔꯦꯕꯤꯇꯥꯗꯤ ꯑꯗꯨꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯃꯥꯏ ꯀꯣꯔꯣꯛ ꯀꯣꯏ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎ ꯃꯁꯥ ꯄꯨꯞ ꯁꯝꯗꯥꯅ ꯐꯖꯕꯅꯦ ꯆꯨꯝꯃꯤꯕ ꯁꯅꯥꯅ ꯍꯥꯏꯕ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤ ꯃꯥꯟꯅꯤ ꯀꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯑꯩ ꯎꯕꯗ ꯃꯤ ꯈꯪꯅ ꯊꯣꯛꯀꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯇꯥꯗꯣ ꯍꯣꯖꯥꯏꯒꯤꯁꯨ ꯂꯩ ꯍꯥꯏꯕꯅꯦ ꯍꯣꯖꯥꯏꯒ ꯊꯥꯃꯟꯈ꯭ꯔꯦꯗ ꯅꯔꯃꯗꯥ ꯍꯣꯖꯥꯏꯒꯤꯗꯣ ꯍꯌꯦꯡ ꯃꯔꯨ ꯄꯨꯔꯒ ꯊꯧꯅꯕꯗ ꯀꯣꯛ ꯁꯥꯅꯤ ꯅꯔꯃꯗꯥ ꯀꯣꯟꯇꯦꯛ ꯇꯧꯔꯛꯎ ꯄ꯭ꯂꯤꯖ ꯍꯥꯏ ꯀꯅꯦꯛ ꯇꯧꯔꯛꯎ ꯀꯣ ꯍꯥꯏ ꯑꯣꯀꯦ ꯅꯔꯃꯗꯥ ꯅꯪꯒ ꯀꯅꯦꯛ ꯂꯩꯇꯦ ꯁꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯁꯅꯥꯗ ꯀꯅꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯅ ꯆꯪꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯁꯅꯥ ꯁꯦꯟꯖꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯂꯝ ꯃꯆꯤ ꯁꯥꯡꯕꯅꯤ ꯍꯥꯏ ꯍꯣꯏ ꯀꯣꯟꯅ ꯇꯧꯒꯦ ꯁꯅꯥꯅ ꯂꯝ ꯃꯆꯤ ꯁꯥꯡꯕꯅꯦ ꯑꯗꯨꯅꯤ ꯃꯥꯅ ꯍꯣꯖꯥꯏ ꯆꯠꯈ ꯃꯔꯨ ꯄꯨꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯗꯣ ꯍꯣꯏ ꯀꯣꯟꯅ ꯇꯧꯒꯦ ꯁꯅꯥ ꯂꯝ ꯃꯆꯤ ꯁꯥꯡꯕꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯣ ꯑꯩ ꯄꯨꯡ ꯀꯨꯏꯗꯤ ꯀꯨꯏꯔꯔꯣꯏꯀꯣ ꯇꯥꯗꯣ ꯂꯛꯈꯤꯄꯨꯔꯒꯤꯁꯨ ꯑꯃ ꯂꯩ ꯍꯥꯏ ꯂꯛꯈꯤꯄꯨꯔꯗ ꯐꯔꯅꯤꯕꯣ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅꯤ ꯅꯪꯁꯨ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯃꯦꯅꯨꯀꯥꯅꯤ ꯃꯥꯜꯂꯤꯗꯣ ꯁꯅꯥ ꯍꯥꯏ ꯃꯦꯅꯨꯀꯥꯅ ꯆꯪ ꯌꯥꯄꯣꯟꯇꯦꯗ ꯔꯦꯕꯤꯇꯥꯗ ꯌꯥꯏꯔꯤꯕꯣꯝꯒꯤꯁꯨ ꯑꯃ ꯂꯩ ꯍꯥꯏ ꯌꯥꯏꯔꯤꯕꯣꯝꯁꯨ ꯀꯥꯏꯗꯦ ꯌꯥꯏꯔꯤꯕꯣꯝꯒꯤꯁꯨ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯌꯥꯏꯔꯤꯕꯣꯝꯁꯨ ꯀꯥꯏꯗꯦ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯈꯛꯇꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯔꯦꯕꯤꯇꯥꯁꯦ ꯀꯔꯕꯥꯔꯗ ꯆꯦꯊꯣꯏ ꯅꯝꯕꯔ ꯇꯧꯔꯤꯁꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯅꯣꯏ ꯚꯥꯏ ꯑꯩ ꯊꯣꯛꯈꯤꯅꯨ ꯀꯀꯥꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯃꯇꯝ ꯌꯥꯟꯗ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯅ ꯁꯅꯥ ꯅꯔꯃꯗꯥ ꯔꯦꯕꯤꯇꯥ ꯑꯣꯖꯥ ꯕꯁꯟꯇꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯇꯥ ꯚꯥꯏ ꯑꯣꯏꯕ ꯌꯥꯗꯦ ꯂꯩꯌꯨ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯣ ꯃꯇꯝꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯃꯪꯒꯣꯜꯅ ꯇꯥꯏꯗꯅ ꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯝꯖꯒꯦ ꯏꯆꯤꯟ ꯃꯌꯥꯝ ꯃꯥꯅ
에마는 하이로 하나 하하노 그래 샤나나 매암 파우 파우너시에 오케이 파레 레베다 바이 오이러시 하이로 오케이 나마다 에마 오자 머니푸르도 이부 홀레 짱 그래 오케이 ꯍꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨ ꯑꯦꯝ.ꯑꯥꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯅꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯅꯝꯕꯗꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀꯣ ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯅꯦꯠ ꯅꯨꯡꯉꯥꯏꯔꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯅꯃꯗꯥ ꯀꯥꯎꯅꯨꯀꯣ ꯑꯣꯖꯥꯅ ꯂꯩꯌꯦ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ all my YouTube family members welcome 나마다부 하닝아이 타겟자리 에게 진행 학장에 사포트 비동다 사나부지 타겟자리 오자부지 타겟자리 에마부 타겟자리 지나면 뿌름막 ngasigidi aswaida chumdo sanjarage ichinaw 뿌름막 matam puno nayektana akhon myam asumana nungsi chanana myam sapoto minasi ko sanabusu 타겟자리 hayang na kaigumba nayektrabadi laiti mapongba hayang 9:30 9 o'clock unasi chinaw myam hayang chulawe support tobu ai itom tantara maitai chinaw myam puram pulun support tobu chinaw myam ko maitai di maitai ni ko channel nungai roira myam support tobo kaubinu like tobo share tobo subscribe tobo comment to kaubinu sana atopa lb pau faunade ngaire sigi lb da faunabadi ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯁꯅꯥ ꯕꯥꯏ ꯕꯥꯏ ꯑꯣꯖꯥꯅ ꯑꯣꯀꯦ ꯑꯣꯖꯥ ꯕꯥꯏ ꯕꯥꯏ